ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯤꯕꯤ ꯅꯤꯡꯊꯧꯖꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯕꯤꯁꯣꯟ 5 ꯁꯨꯕ ꯑꯣꯏꯅ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯁ꯭ꯅꯦꯛ ꯕꯥꯏꯠꯁ ngasi topic sigi maramda ngangbi dawriba doctor sina Dr. Sunilkumar Leishangthem Dr. Taramna Uksari ahan boy na Dr. Snake bite ki matangda introduction something bibiram TV sita around akoi gi 3900 charawna ni ko haisa 3900 species unglei lengi sigi manung sita koi gi poisonous oi se kesu yamde kun thra muktani koina sigi lin poisonous oi bal lin sing se koina moi gi mahu se koina mahu sigi matungina mahu se amaga manande mahu sing sigi type sigi matungina koina family manga thong khaidoi colubridae haibamne koi gi hydrophidae haibamne adagi elapidae haibamne adagi Atractaspedidae haibamne sumaina adagi viperidae haibamne koin manga thong khaidoi manga se loi mak chal ado lam amga da phangiba koi len sing se species sing amta mana de ko koina maroina koina ngasi da focus tok doisti koina maroina India da phangba species sing da focus tawani India da phangba masing sigi manung da su koina Manipur da phangba species sing se sida oina focus taw jagani ya nungai jai doctor aham boy na wahang oina laksari khoi matau karamna linji mahu yawi nataga yaude je khoi matau karamna khanga dagi haiba wapun matang da kitang thamiram hoi yam phajaba question ne ado koi lin sing se hoji phokta koina identify tawga recognize tawriba lin sing se Manipur da phangiba na India da phangiba mayam se si koina mogi character mayam mogi body shape ke kamam se loi mak study tawra leire sina taba topa species koina khangdaba amta unadriba oirega di khangdre ko do ayamba si pura simak oirega di si character si simak yaroga di si dum oini haibagi keno di natte adusu dum ayamba sina dum recognize to dum mateng pang hai tare ahan bada koigi general oina sum ngang bada ko koi general oina khana bada koigi poisonous oiba lin sing se koigi moi makok se mathak ta yeng baga da triangular shape oi adagi mamit se round oide usually aduga non poisonous oiba sing china triangular oide ovoid oi aduga mamit sing china round oi sima number 1 makok ta number 2 da koigi scale se moi maku se si se mathak ta gi yeng bada koigi nangan lom da yeng bada poisonous oiba snake sing china ayamba moi gi scale sing se koigi hexagon gi type ta ko dumaina arrange tawi ama se na hexagonal oide non poisonous ta na adagi mabuk lom thangba koigi scale sing yem kan da koina mabuk sing je loi ma ngawgani mabuk ki scale sing ngawgani ngawriba scale sing je koina horizontally sumaina arrange oiba scale sing je koina keno ko ventral scales ko mabuk lom thangba se ventral scale sing je keno di poisonous oiba sing di koini sigi body gi magi mabuk ne khalasi body gi sigi margin je horizon je sibok loi cover toy angau busina aduga non poisonous oiba sing si bok thungde usually angau busina tangkai mak nai trasu sumaina simak yauda haita swam putang oiba usually sumain le adagi khoi gi yamna common oina phangiba khoi gi keno se poisonous oiba snake da koina kharo ko cobra se man saur ka na magi khoi gi hakchang da sidi yawiba thabaki ribs se moi gi su chama na yawri ribs sing je phantok pa ngame moi phantok pa ka da ribs sing je phantok pa moi sumana hood se makane si se moi gi character ni saw bu kan dan traga mi ngonda mana confronted oiba kan da haita adu khatang da tawbne normal oiba kan moi si phantok te ba da normal oina na traga lin se tara leiba kan da koina si kharauna te se kamai khange hai kan da koi gi magi makoki scale ama specially ama lei keno se koi gi third suba supra level shield na ko magi machin gi ai gi magi lips ki mathaki keno se
third super scale se sisina magi nostrils manaton je theng ga dawne adum lay adum baduna mu yam kupsan khare adigi magi maya se yeng bakanda poison se tholak toise magi special oiba modified oiba magi maya ani leini fangs ko adum khangnar mani ko sumain dawbani fangs mathak thangwa jaw sidagi mana ani tar ka dawn sigi jaw sidagi loimak magi poison gland se connect to si jaw sina kanomda magi force to adu do hek yauna tha bakanda usigi mahu se kap thorka doine aduna fangs se yauragadi koina adum poisonous natte na adum haibe yara fangs se yauragadi sungsoi soidana yaure aduna bite to kan mana chikpa kana yam kana chiegadi adum magi character se loi tholakani magi atopa jaw singsigi atopa maya singsigi makhun ju tani feng gi tongan ba makhun ani ju tani si ni staraba sungsoi soidana koina poisonous snake ne haibe yara aduga si yauragadi feng ani gi mark se yaudragasu poisonous natte haibadi yadri kaigino da mana tapna sikpa oiramasu hojigi ma ta da bo oiramasu aduna hana kari lin no do koina picture am su yengam chang aduna usually kano ki di feng yaudabani na moi di yauna roi du da so feng mark yaudre na koina lin do poisonous natte no direct haibadi yade koin picture do sum yenga confirm to gum chang kaigino da sidi mi gi punsi do depend tor ko do na sini si ro hebdo mane ma danwai doctor makha tarakpada manipur da kaman oina mahu chinba madi chendaba je kayamuk lebi ge samlakna kitang haibiro koi mahu chenba koi venomous snake sing da manipur da phangba sing sida ai amamam to oina sum mayam loi khangnar banga tani desu ai ta haijarake number 1 da koina yamna khangnar se kharo ko kharo se koina common English language da koina common cobra su kore spectacled cobra su koi ta you know da moi gi masa da moi makok ta koi gi anop man ba mi koina mayam na de ong tha ba de na timadu spectacle mark koi adu sisina sim laire adagi siga hapen manaba cobra sida spectacle de yaudaba hosigi mark to de yaudaba khara hena chaw ba khara hen sathi bam lai sina koina king cobra koi king cobra si koi maroina mainland India da na hena phangi aduga koi manipur je sengna haigadi India haigasu India makti India da phangi ba kano singsiga koi swaide phangi siga kitang khenai koi je koi sengna haidi koi South East Asia rom ga hena nakna bam phamni na South East Asia da phangi ba Burma Thailand swaide phangi singsiga koi ge hena manai chanai haita mainland India da phangi ba koi gi king cobra siga koi da phangi ba king cobra siga khar khenai koi da leiba king cobra jana size kitang pi duga sing da na ju hena leiningi si koi na Asiatic variant haida Southeast Asiatic variant haida si se koi na sing khara wai nei sin ka similar second third ta koi gi great hai jana lin se amu boga yellow machu ga natraga angau boga sudum sumana pareng stripe lang bai tar sina koi na maitelon da lin khak kaure adagi fourth ta koi gi Russell's viper leira si koi na maitelon da lindu gawi adi yengbada phopchau naraga mamai se tubat kakpani ko masi yam thina toxic way mana che pasi yam thim bera kai silindu se leira adagi mathang na koi gi Russell's viper se nataba koi gi mainland India dadi so scaled viper haibam su phangi sina koi manipur da ngasi bok de report tawdri na khal aina su thijabada kasu phangjade masi ko si aduga siga haipet manaba group ti manaba aduga masakti manadaba koi gi manipur natraga northeast koi gi swagi India northeast India sorry northeast India natraga Himalayan region Nepal adigi swagi northeast India swaida phangba viper am lei koina green viper su koi bamboo pit viper su koi yengbada mai green machu ne ma su ko si koina maitelon da yam toina di phangdamni na mayamna khangnadre adu masi koina maitelon da maming lei sina di thaina zum khangnaram hai do naril asang ba koi naril asang ba si sim laire aduga recently koi naril asang mana chikpa mi ani gumba ayum thangna jaki adagi
Number 6 da khoi gi Tony cat snack haina English da kauba len amasu lei sina naril angang ba kawi mitai lon da dagi last oina khoi gi red neck killback anam usulai sina koina mitai lon da tanglei kok ngang bi kawi magi makok ki hek thangna sa gi neck region sida ngaksang ngang bane ko si tanglei kok ngang bi kawi si ai pi ngai da amtang uzagre adu mutung da amtang ugi re masiko si lei si da gen da leiram ba su ai aduga lei tar ga su atai du yam rare oi bni nai panjadre ko sina vai venomous oi ba mahu chen ba manipur da phangba common oi ba lin nga tani non venomous oi ba mahu chen de na mayamna khangnar ba lin khara ai haijarake number 1 da khoi gi asiatic water snack ko asiatic water snack se koina checkered killback su koi masi koina lilabop har khangnai jini manipur da masi khitang chaw gani aduga ya malabuk lam hangda yam lai gani aduga magi scale sigi machu se khoi gi satang sana bagi type ta satang sana bam board ki type ta khoi amubaga angaubaga sumana marang lang mani pik na adu si checkered way na when checkered killback su koi si venomous natte mayam loi khangnai adam sigda common oiba myth ma pa haibeta panjang le labom na chi edi koi ge mahu pandam ni na kesu tawde aduga santhi da nelaga de si hai santhi da magi keno se mahu je phum me ga hai adu aseng mai phum badi natte lensina chi matung da huba liba jaga do santhi da nelu tar dei santhi da khoi gi phattaba bacteria maruina tetanus hai tare ko tetanus ko mosum be vitra changal si bai wane sepsis tora second da khoi gi mayamna lilha na khangrei ma mayam se manipur da lilha ga kitang piklap tawba mahudi chen da ba lensing ji khangnai do lilha se munna yeng ba kan da manipur da phangi se ani thong na phangi amana buff striped killback haibam ne amana white killback haibam ne ani je phangi moi je ya mana hangoi gumba uchi gumba charaga hingi mayam loi khangnare ko adagi makha ta na koi gi Indo Chinese red snack ne koi na maruina tanglei koi gi uda mayam nappaga leiba tanglei hai se si mayam na tanglei jing se hu pa le na khanai ma si hu di pande sengna study taw bukan da di ko ado moi se ma sigi Indo Chinese red snacks na ma si u dem le gele moi gi muscle jing yam develop taw ni na moi se u ma da gi u ma sa ma da chung mo jing ngam moi se ma pangani yam ju sangi ko si lai de moi se ya mana uchek macha ko mo uchek marum ko mo u mo thak da leiba ai ta ko uchi ko mo sum sam chai adagi amana oriental red snack anam sulai si su manipur dum tanglei dum hai sumana stripe khara langi adagi makha ta na koi gi ikui da na YouTube da su koi gi ibadau pa khang bagi mong mali ga na yamna thagat ki balin amasu leibini si je koina copper headed trinket ko lamphel area de am phangi si copper headed trinket che yeng bade ma di mahu chu pa mahu di pan de but kharo gi ta dus mana phan banga me ma si ko kitang phangat banga me pura wen phan dra ga su pa manga ju thangat banga ado ma se yerum gum yam pa me si gi len se ko ya de uchek macha gum su ma yam pa me adagi mathang khoi gi Indian blind snack se prithvi gi khwai dagi pikpa non poisonous oiba lin ni yeng badadi pisak pikpa ne na khoi na kano tin throk yam mali ma se khoi na timbum na pom hainai sin timbum na pom se lin ni adagi last one na khoi gi lairen se manipur da phangiba lairen se khoi gi Southeast Asian python jo hai khoi na Burmese python jo hai the mainland India da phangiba python sika magi character je kitang khengnai si mayam se sidagi hena leiram basu ai ado aina common oina nga phangba mayam na khangna ba ado still recognize obda kitang mayam da help to godra na khangkat chaba snakes manipur da phangba linching ji ki list ne ai hojiki se yam ngai jai doctor makha tar poina akoina lin na chikpa matam da yum da chikpa matam da hospital chatinge mangoina na akoina loga da thodang first aid chi mato karam loga da gi haibai matang da kitang thamiram si gi matang se yam thina maru oina khali adi mayam na hospital da chatpa se matam changi adagi mi khara di dum hospital chatpa gi mahutta koi gi local
ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯌꯦꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯥꯔꯁ ꯑꯦꯗꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯂꯤꯟꯅ ꯆꯤꯛꯄꯁꯦ almost ꯑꯩꯈꯣꯏꯒꯤ ꯂꯤꯟꯅ ꯆꯤꯛꯄ ꯈꯨꯗꯤꯡꯃꯛꯀꯤ only 25% ꯈꯛꯇꯅꯤ poisonous snakeꯁꯤꯡꯁꯤꯅ ꯆꯤꯛꯏꯁꯦ ꯑꯌꯥꯝꯕ 80% 75% 70%ꯗꯤ poisonous ꯑꯣꯏꯗꯦꯕ poisonous ꯑꯣꯏꯕ ꯂꯤꯟꯁꯤꯡꯁꯤꯗꯤ ꯄꯥꯛ ꯆꯤꯛꯇꯦꯕ poisonous ꯑꯣꯏꯗꯕꯁꯤꯡꯁꯤꯅ ꯍꯦꯟꯅ ꯆꯤꯛꯑꯦ ꯍꯣꯏ poisonous ꯑꯣꯏꯕꯁꯤꯡꯁꯤꯁꯨ ꯃꯣꯏꯅ ꯃꯇꯥꯡ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯆꯤꯛꯇꯣꯏꯅꯤ ꯑꯗꯨ ꯆꯤꯛꯄꯒꯤ ꯆꯥꯡꯗꯤ ꯌꯥꯝ ꯍꯟꯊꯩ ꯑꯗꯨꯒ poisonous snakeꯁꯤꯡꯁꯤꯅ ꯆꯤꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯃꯤ ꯂꯣꯏꯅꯃꯛ poisonꯁꯦ ꯀꯥꯞꯁꯟꯗꯦ ꯃꯣꯏꯒꯤ ꯃꯔꯛꯁꯤꯗꯒꯤ only 10% ꯃꯨꯛꯇꯅꯦ ꯃꯣꯏꯒꯤ poisonꯁꯦ ꯍꯛꯆꯥꯡꯗ ꯆꯪꯉꯤꯁꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ poisonous ꯑꯣꯏꯕ ꯕꯥꯏꯠꯁꯦ ꯌꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯁꯤꯅꯦꯃꯥꯒꯤ ꯋꯥꯔꯤꯗ ꯍꯦꯛ ꯆꯤꯛꯄꯒ ꯁꯤꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯀꯩꯝ ꯂꯩꯇꯦ ꯄꯣꯏꯖꯟꯁꯦ ꯃꯈꯜ ꯑꯅꯤꯕꯨꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯁꯦꯜꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯃ ꯍꯤꯃꯣꯇꯣꯛꯁꯤꯛ ꯀꯧꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯔꯚꯁꯤꯡꯁꯦ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯃꯤꯁꯦ ꯁꯣꯔ ꯍꯣꯟꯕ ꯉꯝꯍꯟꯗ꯭ꯔꯒ ꯁꯤꯕ ꯁꯤꯅ ꯈꯥꯔꯧꯒꯨꯝꯕ ꯀ꯭ꯔꯦꯠꯀꯨꯝꯕ ꯂꯤꯟꯈꯥꯛꯀꯨꯝꯕꯁꯤꯅ ꯑꯗꯨꯝ ꯇꯧꯒꯜꯂꯤ ꯑꯗꯨꯒ ꯚꯥꯏꯄꯔꯁꯤꯡꯁꯤꯅ ꯕ꯭ꯂꯗꯇ ꯇꯥꯏꯅꯩ ꯑꯗꯣ ꯁꯤ ꯈꯨꯗꯛꯇ ꯍꯦꯟꯅ ꯇꯧꯗꯧ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯤꯟꯅ ꯆꯤꯛꯑꯦꯅ ꯄꯥꯈꯠꯄꯁꯦ ꯇꯧꯕꯤꯒꯅꯨ ꯄꯥꯈꯠꯄꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯀꯩꯝ ꯇꯧꯔꯣꯏꯅ ꯂꯩꯊꯣꯛ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯄꯥꯈꯠꯄꯤꯒꯅꯨ ꯈꯨꯗꯛꯇ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯥꯈꯠꯄꯗꯨꯅ ꯍꯦꯜꯂꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯥꯔꯠ ꯗꯤꯖꯤꯖ ꯂꯩꯕ ꯃꯤ ꯑꯗꯒꯤ ꯑꯇꯩ ꯑꯁꯣꯟꯕ ꯃꯤꯗꯗꯤ ꯑꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯁꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯄꯥꯈꯠꯃꯟꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏ ꯄꯥꯈꯠꯄꯤꯒꯅꯨ ꯀꯥꯝ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯑꯗꯒꯤ ꯑꯗꯨꯃ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯐꯤꯂꯝ ꯊꯥꯏꯅꯒꯤ ꯂꯣꯏ ꯌꯦꯡꯉ ꯂꯥꯛꯑꯦ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯤꯟꯗꯤ ꯐꯤꯂꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯛꯏꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯒꯤ ꯍꯤꯔꯣꯗꯨꯅ ꯂꯤꯟꯅ ꯆꯤꯛꯏꯕ ꯃꯐꯝꯗꯨꯗ ꯃꯌꯥꯅ ꯆꯤꯛꯁꯜꯂꯒ ꯃꯨꯗꯣ ꯆꯤꯡꯊꯣꯛꯑꯒ ꯐꯨꯒ ꯀꯥꯝꯊꯣꯛꯄ ꯁꯤꯒꯤꯁꯤ ꯌꯥꯝ ꯊꯤꯅ ꯐꯠꯇꯦ ꯆꯤꯛꯏꯕ ꯃꯤꯗꯨꯗ ꯃꯥꯒꯤ ꯆꯤꯡꯊꯣꯛꯏꯕ ꯃꯆꯤꯟꯗꯣ ꯂꯣꯏ ꯆꯥꯊꯠꯄ ꯌꯥꯏ ꯃꯉꯣꯟꯗ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯑꯗꯨꯗꯨꯅ ꯏꯐꯦꯛꯇꯤꯞꯁꯨ ꯑꯣꯏꯗꯦ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡꯅ ꯀꯛꯑꯒ ꯏꯗꯣ ꯀꯩꯅꯣ ꯇꯧꯍꯟꯕ ꯀꯥꯞꯊꯣꯛꯍꯟꯕ ꯑꯗꯨꯁꯨ ꯐꯠꯇꯦ ꯑꯗꯨꯁꯨ ꯇꯧꯕꯤꯒꯅꯨ ꯔꯤꯀꯃꯦꯟꯗꯦꯠ ꯑꯣꯏꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯍꯟ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯁꯨ ꯂꯩꯕꯅꯦ ꯅꯨꯡ ꯅꯞꯄꯒ ꯃꯍꯨ ꯆꯨꯝꯊꯣꯛꯑꯅ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤꯅꯀꯣ ꯂꯤꯟꯅ ꯆꯤꯛꯏꯕ ꯃꯐꯝꯗꯣ ꯂꯤꯟꯒꯤ ꯃꯌꯥꯗꯨꯁꯨ ꯑꯃꯣꯠꯄ ꯕꯦꯛꯇꯤꯔꯤꯌꯥ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯤ ꯑꯗꯨꯅ ꯃꯐꯝ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯄꯨꯈꯠꯄꯤꯌꯨ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯗ ꯇꯦꯇꯥꯅꯁ ꯑꯃ ꯁꯣꯏꯗꯅ ꯀꯥꯞꯍꯟꯕꯤꯌꯨ ꯇꯦꯇꯥꯅꯁꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯟꯒꯤ ꯃꯌꯥꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯍꯨꯕꯥꯠꯄ ꯃꯐꯝꯗꯨꯗ ꯆꯪꯉꯛꯄ ꯃꯍꯤꯛ ꯇꯦꯇꯥꯅꯁꯀꯤ ꯃꯍꯤꯛ ꯀꯩꯀꯩꯗꯣ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏꯅ ꯆꯤꯛꯏꯕ ꯃꯥꯒꯤ ꯁꯄꯣꯁ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯤꯛꯑꯦ ꯈꯜꯂꯁꯤ ꯃꯥꯒꯤ ꯅꯤꯌꯔꯦꯁ ꯖꯣꯏꯟꯇꯣ ꯑꯗꯨꯗꯣ ꯂꯦꯡꯗꯅ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯋꯥꯆꯞ ꯊꯥꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗꯀꯣ ꯁꯤꯗ ꯋꯥ ꯑꯃ ꯁꯤꯗꯁꯨ ꯋꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯋꯥꯒꯨꯝꯕ ꯆꯩ ꯑꯃꯀꯣ ꯌꯥꯝ ꯔꯤꯖꯤꯠ ꯑꯣꯏꯕ ꯂꯤꯡꯕ ꯆꯩ ꯑꯅꯤ ꯁꯨꯃꯥꯏꯅ ꯑꯦꯔꯦꯟꯖ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯄꯨꯟꯕꯤꯌꯨ ꯂꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯂꯦꯡꯗꯅꯕ ꯂꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗꯕꯗꯤ ꯅꯠꯇꯦ ꯌꯥꯔꯤꯉꯩ ꯂꯦꯡꯗꯕꯅ ꯐꯩ ꯂꯦꯡꯉꯤꯉꯩ ꯑꯩꯈꯣꯏꯒꯤ ꯃꯁꯜꯁꯤꯡꯁꯦ ꯃꯨꯚ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗꯁꯦ ꯀꯥꯞꯈꯠꯄ ꯍꯦꯟꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯔꯠꯇ ꯌꯧꯈ꯭ꯔꯒ ꯍꯥꯔꯠꯅ ꯑꯃꯨꯛ ꯀꯥꯞꯊꯣꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯑꯗꯨ ꯇꯧꯗꯅꯕ ꯂꯦꯡꯗꯅꯕ ꯋꯥꯆꯞ ꯊꯥꯔꯒ ꯄꯨꯕꯤꯔꯛꯎ ꯑꯗꯨꯒ ꯕꯦꯟꯗꯦꯖ ꯑꯃ ꯄꯨꯟꯕꯤꯒꯗꯧꯅꯤ ꯀ꯭ꯔꯦꯞ ꯕꯦꯟꯗꯦꯖꯅ ꯐꯩ ꯀ꯭ꯔꯦꯞ ꯕꯦꯟꯗꯦꯖꯇꯣ ꯂꯩꯇ꯭ꯔꯒꯁꯨ ꯆꯨꯝꯅꯒꯤ ꯐꯤꯅ ꯑꯗꯨꯝ ꯄꯨꯟꯕꯤꯌꯨ ꯑꯗꯨ ꯄꯨꯟꯕꯁꯦ ꯀꯌꯥꯝ ꯊꯤꯅ ꯇꯥꯏꯠ ꯑꯣꯏꯅ ꯄꯨꯟꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯥꯏꯠꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯈꯨꯗꯣꯟ ꯑꯅꯤꯁꯦ ꯌꯥꯎꯅ ꯄꯨꯟꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄꯨꯜꯂꯤꯕ ꯆꯥꯡꯗꯣ ꯑꯗꯨ ꯈꯨꯗꯣꯟ ꯑꯅꯤꯁꯨ ꯊꯤꯡꯖꯤꯟꯕ ꯆꯟꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅꯁꯨ ꯀꯣꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯗꯕ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯗꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯥꯏꯠ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇ꯭ꯔꯤꯁꯤꯡꯁꯨ ꯊꯤꯡꯖꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯏ ꯐꯪꯉꯔꯣꯏꯕ ꯑꯗꯣ ꯌꯥꯝ ꯂꯨꯖ ꯑꯣꯏꯅ ꯄꯨꯜꯂꯒꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯁꯨꯄꯔꯐꯤஷꯤꯌꯦꯜ ꯑꯣꯏꯕ ꯚꯦꯟꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯍꯨ ꯌꯥꯎꯕ ꯏꯁꯤ ꯂꯣꯏ ꯄꯨꯁꯜꯂꯛꯑꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯐꯤஷꯤꯌꯦꯜ ꯑꯣꯏꯕ ꯚꯦꯟꯁꯤꯡꯁꯤꯅ ꯍꯨ ꯄꯨꯔꯛꯀꯗꯕ ꯚꯦꯟꯁꯤꯡꯗꯣ ꯈꯔ ꯇꯞꯍꯟꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯕꯤꯔꯛꯎ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯗ ꯁꯣꯏꯗꯅ ꯄꯨꯕꯤꯔꯣ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯒ ꯃꯇꯤꯛ ꯆꯥꯕ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯒ ꯄꯣꯏꯖꯅꯁ ꯑꯣꯏꯗꯦ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯝꯇꯝ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯁ꯭ꯅꯦꯛ ꯚꯦꯅꯝꯁꯦ ꯃꯇꯝ ꯆꯥꯅ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯀꯥꯞꯍꯟꯕꯤꯅꯕ ꯑꯗꯨ ꯇꯧꯕꯅ ꯐꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯗꯣꯛꯇꯔ
ꯑꯩꯈꯣꯏꯅ ꯂꯤꯟꯅ ꯆꯤꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯀꯩ ꯀꯩꯅꯣ ꯍꯥꯏꯐꯦꯠꯇꯪ ꯆꯥꯎꯔꯥꯛꯄ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯆꯤꯛꯏꯕ ꯁꯥꯏꯠꯇꯨꯗꯒꯤ ꯐꯤꯜꯗꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯦꯗ ꯇꯧꯔꯒ ꯍꯧꯖꯤꯛ ꯄꯟꯖꯈꯤꯕ ꯐꯥꯔꯁ ꯑꯦꯗꯁꯤꯡꯁꯦ ꯇꯧꯔꯒ ꯄꯨꯕꯤꯔꯛꯑꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯦꯛ ꯕꯥꯏꯠꯀꯤ ꯑꯦꯟꯇꯤ ꯁ꯭ꯅꯦꯛ ꯚꯦꯅꯝꯁꯦ ꯂꯩꯔꯤꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯈꯔ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯒꯤ ꯔꯤꯝꯁ ꯖꯦꯅꯤꯝꯁ ꯂꯩ ꯑꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯈꯔꯗꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯁꯕ ꯁꯦꯟꯇꯔ ꯑꯗꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯔꯕꯥꯟ ꯍꯦꯜꯊ ꯁꯦꯟꯇꯔ ꯁꯨꯝꯕꯗꯗꯤ ꯑꯩ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯑꯁꯨꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇ꯭ꯔꯒ ꯔꯤꯝꯁ ꯅꯠꯇ꯭ꯔꯒ ꯖꯦꯅꯤꯝꯁ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯄꯟꯖꯔꯕꯗꯀꯣ ꯁꯨꯝꯕꯗ ꯆꯠꯄꯅ ꯐꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯁꯦꯟꯇꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯅꯦꯛ ꯕꯥꯏꯠꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯣꯏ ꯆꯤꯛꯏꯕ ꯂꯤꯟꯗꯣ ꯑꯥꯏꯗꯔ ꯍꯥꯠꯇꯣꯛꯑꯒ ꯄꯨꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯠꯇꯣꯛꯄꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯋꯥꯏꯜ ꯂꯥꯏꯐꯅ ꯑꯦꯟꯀꯔꯦꯖ ꯇꯧꯗꯦ ꯑꯗꯨꯒꯤ ꯂꯤꯟ ꯍꯥꯠꯄꯁꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯐꯣꯇꯣ ꯂꯩꯔꯒꯗꯤ ꯐꯣꯇꯣ ꯄꯨꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒ ꯆꯤꯛꯏꯕ ꯃꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯃꯤ ꯎꯍꯧꯕ ꯃꯤꯅ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯉꯝꯃꯒꯗꯤ ꯑꯗꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯐꯦꯁꯤꯂꯤꯇꯤꯒꯤ ꯃꯐꯝꯁꯤꯡꯁꯤꯗ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯣꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯟꯁꯤꯡꯁꯤꯒꯤ ꯐꯣꯇꯣ ꯂꯣꯏ ꯂꯩꯅꯤ ꯃꯣꯏꯗ ꯐꯣꯇꯣꯃꯛ ꯂꯩꯇ꯭ꯔꯒꯁꯨ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯅꯠꯇ꯭ꯔꯒ ꯒꯨꯒꯜꯗꯒꯤ ꯂꯣꯏ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯁꯤꯁꯤꯔꯥꯅ ꯍꯪꯉꯒ ꯄꯣꯏꯖꯅꯁꯅꯤ ꯄꯣꯏꯖꯅꯁ ꯅꯠꯇꯦ ꯑꯗꯨꯝ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯑꯗꯨꯝ ꯆꯥꯎꯔꯥꯛꯅ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯀꯩꯒꯨꯝꯕ ꯄꯣꯏꯖꯅꯁꯅꯤ ꯍꯥꯏꯔꯒꯁꯨ ꯄꯣꯏꯖꯅꯁ ꯁ꯭ꯅꯦꯛꯁꯤꯡꯁꯤꯅ ꯆꯤꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯍꯨꯁꯦ ꯂꯣꯏꯅꯃꯛ ꯆꯪꯕ ꯅꯠꯇꯦꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯍꯨꯁꯦ ꯏꯟꯚꯦꯅꯃꯦꯁꯟꯁꯦ ꯂꯩꯔꯦ ꯂꯩꯇ꯭ꯔꯦꯁꯦ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯔꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯅ ꯑꯦꯁꯦꯁ ꯇꯧꯒꯅꯤ ꯃꯔꯨꯑꯣꯏꯅ ꯂꯤꯟꯗꯨ ꯅꯠꯇ꯭ꯔꯒ ꯚꯥꯏꯄꯔꯁꯤꯡꯁꯤꯅ ꯆꯤꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯕ꯭ꯂꯗꯁꯦ ꯀ꯭ꯂꯣꯠ ꯇꯧꯗꯦ ꯀ꯭ꯂꯣꯠ ꯇꯧꯗꯦꯁꯦ ꯃꯤꯅꯤꯠ ꯀꯨꯟ ꯆꯪꯅ ꯑꯩꯈꯣꯏꯅ ꯒ꯭ꯂꯥꯁꯀꯤ ꯚꯥꯏꯜ ꯑꯃꯗ ꯏꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 5 ꯈꯨꯗꯤꯡꯒꯤ ꯐ꯭ꯂꯤꯞ ꯇꯧꯔꯒ ꯏꯁꯦ ꯐꯝꯖꯟꯕ꯭ꯔꯥ ꯁꯨꯝ ꯆꯦꯛ ꯇꯧꯅꯤ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯐꯝꯖꯟꯒꯗꯧꯅꯤ ꯅꯣꯔꯃꯦꯜ ꯕ꯭ꯂꯗꯁꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯝꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯚꯦꯅꯝꯁꯦ ꯌꯥꯎꯔꯦ ꯑꯗꯨꯝ ꯆꯥꯎꯔꯥꯛꯅ ꯈꯪꯉꯦ ꯑꯗꯒꯤ ꯑꯇꯩ ꯇꯦꯁꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯦꯞꯇ ꯊꯥꯒꯅꯤ ꯁꯤꯅ ꯚꯥꯏꯄꯔꯒꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯂꯥꯄꯤꯠ ꯕꯥꯏꯠꯁ ꯏꯂꯥꯄꯤꯠ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯣꯕ꯭ꯔꯥꯒ ꯀ꯭ꯔꯦꯠꯀꯁꯤꯅꯦ ꯃꯣꯏꯒꯤꯅ ꯑꯩꯈꯣꯏꯅ ꯅꯔꯚꯇ ꯑꯦꯇꯦꯛ ꯇꯧꯕꯅꯤꯅ ꯃꯤꯁꯦ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯑꯦꯁꯦꯁꯃꯦꯟ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁꯣꯔ ꯊꯤꯡꯕꯁꯦ ꯃꯤꯅꯤꯠ ꯀꯌꯥ ꯊꯤꯡꯕ ꯉꯝꯃꯤ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯡꯒꯜ ꯕ꯭ꯔꯦꯠ ꯀꯥꯎꯟ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯕ꯭ꯔꯦꯠ ꯍꯣꯜꯗꯤꯡ ꯇꯥꯏꯝ ꯁꯨꯝꯕꯁꯨ ꯌꯦꯡꯉꯤ ꯑꯗꯒꯤ ꯅꯦꯛ ꯍꯣꯜꯗꯤꯡ ꯇꯥꯏꯝ ꯃꯉꯛꯁꯦ ꯄꯨꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯑꯗꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯁꯣꯟꯊꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯂꯣꯏ ꯑꯦꯁꯦꯁ ꯇꯧꯋꯤ ꯁꯤꯁꯦ ꯇꯥꯡꯀꯛ ꯅꯥꯏꯅꯀꯣ ꯃꯤꯅꯤꯠ 30 ꯑꯣꯏꯔꯁꯨ ꯃꯤꯅꯤꯠ 10 ꯑꯣꯏꯔꯁꯨ ꯑꯩꯈꯣina ꯆꯦꯛ ꯇꯧꯒꯅꯤ ꯁꯤꯁꯤꯗ ꯑꯗꯨꯝ ꯄꯨꯡ 1-2ꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯚꯦꯅꯝꯗꯣ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯑꯣꯏꯗꯦ ꯀꯥꯞꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯗꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯑꯣꯞꯁꯟꯗ ꯃꯥꯒꯤ ꯆꯤꯛꯏꯕ ꯖꯒꯥꯗꯣ ꯏꯟꯐꯦꯛꯁꯟ ꯇꯧꯗꯅꯕ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯨ ꯀꯥꯞꯀꯅꯤ ꯑꯗꯩ ꯄꯦꯟ ꯀꯤꯂꯔ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯁꯥꯏꯠꯁꯤꯗ ꯄꯣꯝꯈꯠꯂꯛꯀꯅꯤꯀꯣ ꯑꯩꯈꯣꯏ ꯅꯦꯀ꯭ꯔꯣꯁꯤꯁ ꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯃꯦꯅꯦꯖ ꯇꯧꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯦꯟ ꯁ꯭ꯇꯦꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯁ꯭ꯅꯦꯛ ꯚꯦꯅꯝ ꯍꯥꯏꯁꯤꯅꯤ ꯑꯦꯟꯇꯤ ꯁ꯭ꯅꯦꯛ ꯚꯦꯅꯝꯁꯦ ꯑꯩꯈꯣꯏꯅ ꯄꯨꯅꯦꯒꯤ ꯍꯥꯐꯀꯤꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯨꯡꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯅꯦꯛ ꯚꯦꯅꯝꯅꯤ ꯁ꯭ꯅꯦꯛ ꯚꯦꯅꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯕꯤग 4 ꯍꯥꯏꯅꯩ ꯁꯤꯒꯤ ꯃꯔꯤꯁꯤꯒꯤ ꯚꯦꯅꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯗ ꯃꯣꯏ ꯃꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯔꯁꯇ ꯀꯥꯞꯁꯤꯜꯂꯒ ꯍꯣꯔꯁꯇꯒꯤ ꯊꯣꯛꯂꯛꯄ ꯁꯪꯒꯣꯜꯗꯒꯤ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤꯕꯣꯗꯤꯁꯤꯡꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯨꯡꯇꯣꯛꯑꯒ ꯁꯦꯝꯃꯛꯄ ꯃꯈꯜꯒꯤ ꯍꯤꯗꯥꯛꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯗꯨꯅ ꯁꯤ ꯑꯦꯅꯤ ꯁ꯭ꯅꯦꯛꯁꯤꯅ ꯆꯤꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤ ꯀꯥꯞꯁꯤꯟꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯁ ꯇꯧꯋꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ ꯕꯦꯝꯕꯨ ꯁ꯭ꯅꯦꯛ ꯚꯥꯏꯄꯔꯅ ꯒ꯭ꯔꯤꯟ ꯚꯥꯏꯄꯔ ꯍꯥꯏꯁꯦ ꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯔꯤꯁꯤꯗ ꯌꯥꯎꯗꯕꯅꯤꯅ ꯁꯤꯅ ꯆꯤꯛꯄꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯀꯣꯚꯔ ꯇꯧꯗꯦꯕ ꯁꯤꯗꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯟ ꯚꯦꯔꯤꯌꯟꯅꯦꯕ ꯑꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗꯁꯨ ꯃꯣꯏꯒꯤ ꯀꯩꯅꯣꯝ ꯂꯩ ꯑꯦꯟꯇꯤ ꯁ꯭ꯅꯦꯛ ꯚꯦꯅꯝ ꯑꯃ ꯃꯣꯏꯅ ꯁꯨꯡꯖꯕ ꯑꯗꯨꯒꯗꯤ ꯀꯣꯚꯔ ꯇꯧꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤꯁꯤꯗꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕꯅ ꯍꯧꯖꯤꯛꯀꯤ ꯂꯤꯟꯁꯤꯅ ꯄꯔꯇꯤꯀꯨꯂꯔ ꯂꯤꯟꯁꯤꯅ ꯆꯤꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯑꯩꯈꯣꯏ ꯃꯤ ꯁꯤꯕꯒꯤ ꯔꯤꯄꯣꯔꯠꯇꯤ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ FFP ꯀꯥꯏꯅ ꯂꯩꯀꯣ ꯑꯩꯈꯣꯏ ꯕ꯭ꯂꯗꯁꯦ ꯀ꯭ꯂꯣꯠ ꯇꯧꯅꯕ ꯀ꯭ꯂꯣꯇꯤꯡ ꯐꯦꯛꯇꯔꯁꯦ ꯀꯥꯞꯁꯜꯂꯒ ꯑꯗꯨꯝ ꯐꯈꯤ
ꯑꯩꯈꯣꯏ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯑꯩ ꯑꯅꯤꯐꯧꯗꯤ ꯊꯦꯡꯅꯖꯔꯦ ꯒ꯭ꯔꯤꯟ ꯁ꯭ꯅꯦꯛꯁꯤꯅ ꯆꯤꯛꯄ ꯑꯗꯨꯝ ꯐꯩ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯂꯩ ꯇ꯭ꯔꯤꯠꯃꯦꯟꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯃꯊꯪ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯤꯠꯇ ꯂꯥꯛꯆꯒꯦ ꯊꯥꯏꯅ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯁꯤꯡ ꯂꯤꯟꯅ ꯆꯤꯛꯑꯒꯗꯤ ꯏꯁꯤꯡ ꯊꯛꯄꯁꯦ ꯐꯠꯇꯦꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯁꯤ ꯆꯨꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯔꯥ ꯆꯨꯝꯃꯒꯅ ꯀꯔꯤꯅꯣ ꯂꯥꯜꯂꯒꯅ ꯀꯔꯤꯅꯣ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯂꯤꯟꯅ ꯆꯤꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯛꯄ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯍꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤ ꯃꯣꯏꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯕꯦꯁꯤꯁꯇ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯈꯟꯖꯕꯗ ꯂꯤꯟꯁꯤꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯤꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯁꯤꯝꯇꯝ ꯂꯩꯕ ꯍꯥꯏꯗꯤ ꯃꯤꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏ ꯁꯄꯣꯖ ꯀꯣꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯤꯟꯈꯥꯛꯅ ꯆꯤꯛꯄ ꯀꯥꯟꯗ ꯀ꯭ꯔꯦꯠꯅ ꯆꯤꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯀꯩꯅꯣꯗ ꯇꯥꯏꯅꯕꯅꯤꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯇꯤꯟ ꯌꯣꯠꯅꯕ ꯀꯩꯀꯩꯁꯦ ꯁꯤꯒꯤ ꯃꯁꯜ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯦꯐꯦꯛ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯗꯩꯗ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯀꯟꯗꯤꯁꯟꯗꯣ ꯂꯩꯔꯒꯗꯤ ꯏꯁꯤꯡ ꯊꯛꯆꯟꯕ ꯀꯥꯟꯗ ꯍꯥꯕ ꯈꯣꯠꯄ ꯇꯧꯔꯒ ꯃꯤꯗꯣ ꯁꯤꯕ ꯑꯗꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯈꯟꯖꯩ ꯑꯗꯣ ꯑꯗꯨꯃꯛꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯁꯤꯝꯇꯝ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯤꯁꯨ ꯃꯤꯠ ꯑꯣꯏꯗꯣꯏꯅꯤ ꯄꯥꯏꯊꯣꯟꯁꯦ ꯃꯍꯨ ꯌꯥꯎꯗꯦꯅ ꯍꯥꯏꯕꯤꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯃꯁꯥꯗꯒꯤ ꯃꯣꯏꯒꯤ ꯁꯣꯔ ꯍꯣꯟꯇꯣꯛꯄ ꯃꯇꯝꯗ ꯁꯣꯔ ꯑꯃ ꯊꯥꯗꯣꯔꯛꯏꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯛꯆꯥꯡꯗ ꯆꯪꯕ ꯃꯇꯝꯗ ꯐꯠꯇꯦꯅ ꯍꯥꯏꯕꯤꯔꯤꯕ ꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯐꯠꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅೋ ꯐꯠꯇꯕꯗꯣ ꯃꯔꯝꯗꯨꯒꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯣ ꯄꯥꯏꯊꯣꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯦꯟꯁꯤꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯁꯤ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯅꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏꯃꯛꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯂꯥꯟꯅ ꯈꯟꯅꯩ ꯑꯗ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯤꯅ ꯌꯨꯇ꯭ꯌꯨꯕ ꯀꯩꯀꯥ ꯂꯝꯗ ꯀꯩꯀꯩ ꯇꯧꯅꯔꯤ ꯂꯣꯏ ꯎꯅꯔꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗ ꯂꯥꯏꯔꯦꯟꯁꯦ ꯃꯣꯏꯒꯤ ꯂꯥꯏꯔꯦꯟꯒꯤ ꯍꯦꯕꯤꯠꯁꯦ ꯃꯣꯏꯁꯦ ꯃꯍꯨ ꯄꯥꯟꯗꯦ ꯑꯗꯣ ꯃꯥꯗꯤ ꯃꯁꯥꯗ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯃꯁꯜꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯄ꯭ꯔꯦꯁꯦ ꯃꯥꯅ ꯆꯥꯗꯧꯔꯤꯕ ꯄ꯭ꯔꯦꯁꯦ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯥꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯥꯟꯅ ꯍꯥꯠꯇꯣꯛꯇꯕꯗꯤ ꯌꯥꯗꯦꯕ ꯍꯥꯠꯄꯁꯦ ꯃꯥꯅ ꯃꯔꯩ ꯇꯥꯁꯜꯂꯒ ꯃꯥꯒꯤ ꯃꯁꯜꯁꯤꯡꯁꯤꯅ ꯆꯞꯈꯥꯏꯔꯒ ꯀ꯭ꯔꯁ ꯇꯧꯔꯒ ꯍꯥꯠꯀꯅꯦꯕ ꯍꯥꯠꯂ ꯃꯇꯨꯡꯗ ꯃꯥꯗꯤ ꯂꯤꯟꯁꯤꯡꯁꯤꯗꯤ ꯁꯥꯏꯕ ꯍꯩꯇꯕꯅꯤꯅ ꯃꯣꯏꯗꯤ ꯃꯆꯦꯠ ꯆꯥꯕ ꯍꯩꯇꯕꯅꯤna ꯄꯨꯝꯅ ꯌꯣꯠꯄꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤꯜꯁꯦ ꯃꯥꯅ ꯄꯨꯟꯅ ꯌꯣꯠꯀꯅꯤ ꯁꯤ ꯗꯥꯏꯖꯦꯁ ꯇꯧꯕꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯧꯔꯤꯕ ꯃꯥꯒꯤ ꯃꯣꯏ ꯗꯤꯀꯦ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯒ꯭ꯌꯥꯁ ꯑꯗꯨꯝ ꯂꯩꯖꯔꯝꯒꯅꯤ ꯁꯤ ꯒ꯭ꯌꯥꯁꯁꯤꯡꯁꯦ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗꯨꯗ ꯂꯩꯔꯝꯒꯅꯤ ꯂꯩꯕꯗꯤ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯁ꯭ꯇꯗꯤꯗꯤ ꯂꯩꯇꯦ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯑꯗꯨꯒꯤ ꯒ꯭ꯌꯥꯁꯇꯨꯅ ꯑꯗꯨ ꯃꯤ ꯁꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯤ ꯇꯁꯦꯡꯕ ꯔꯤꯄꯣꯔꯠꯇꯤ ꯂꯩꯇꯦ ꯑꯗꯨ ꯀꯩꯁꯨ ꯑꯩ ꯑꯗꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯒ꯭ꯌꯥꯁ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯒ꯭ꯌꯥꯁ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯑꯩ ꯈꯪꯗꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯍꯨ ꯄꯥꯟꯗꯦ ꯃꯥꯒꯤ ꯍꯦꯕꯤꯠꯁꯦ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯁ ꯇꯧꯔꯒ ꯍꯥꯠꯄ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯔꯤꯁꯦꯟꯠꯂꯤ ꯂꯥꯏꯔꯦꯟ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯚꯟ ꯅꯝꯕꯣꯜ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯥꯈꯤꯕꯅꯤ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯟꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝ ꯀꯤꯅꯩ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯟꯁꯦ ꯂꯝ ꯈꯔꯗꯗꯤ ꯏꯚꯟ ꯍꯣꯂꯤꯋꯨꯗꯀꯤ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯗꯨꯝ ꯂꯤꯟꯒꯁꯦ ꯂꯥꯏꯔꯦꯟꯁꯦ ꯑꯗꯨꯝ ꯌꯦꯠꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯅꯕꯅꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯏꯗꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯝ ꯇꯦꯝ ꯇꯧꯔꯒꯗꯤ ꯍꯣꯏ ꯆꯤꯛꯄꯨꯗꯤ ꯆꯤꯛꯏ ꯑꯗꯨꯁꯨ ꯇꯦꯝ ꯇꯧꯔꯒꯗꯤ ꯀꯩꯁꯨ ꯆꯤꯛꯇꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯒ ꯂꯝ ꯈꯔꯗꯗꯤ ꯂꯥꯏꯔꯦꯟꯁꯦ ꯀꯛꯑꯒ ꯌꯣꯜꯂꯒ ꯆꯥꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯎꯅꯩ ꯋꯥꯏꯜ ꯂꯥꯏꯐꯅꯗꯤ ꯌꯥꯝ ꯃꯁꯤ ꯌꯥꯝ ꯇꯧꯍꯟꯅꯤꯡꯗꯕ ꯄꯣꯠꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯇꯤꯟꯕꯨꯝ ꯅꯥꯄꯨꯝꯁꯦ ꯆꯤꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕꯗ ꯆꯤꯛꯄ ꯃꯇꯝꯗ ꯏꯃꯥ ꯀꯧꯅꯪꯗꯦꯒ ꯍꯥꯏꯕꯤꯔꯝꯃꯦꯕ ꯃꯁꯤ ꯑꯆꯨꯝꯕꯔꯥ ꯂꯥꯜꯂꯤꯔꯥ ꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯇꯤꯟꯕꯨꯝ ꯅꯥꯄꯨꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯕ꯭ꯂꯥꯏꯟ ꯁ꯭ꯅꯦꯛꯁꯨ ꯀꯧꯏ ꯃꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝꯗ ꯇꯤꯐ꯭ꯂꯣꯞꯁ ꯍꯥꯏ ꯑꯗꯣ ꯃꯥꯁꯦ ꯅꯣꯟ ꯄꯣꯏꯖꯅꯁꯅꯤ ꯃꯍꯨ ꯄꯥꯟꯗꯦ ꯑꯗꯨ ꯀꯔꯤ ꯕꯦꯁꯤꯁꯇ ꯍꯥꯏꯔꯝꯕꯅꯣ ꯑꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯀꯃꯦꯟ ꯇꯧꯕ ꯉꯝꯖꯔꯔꯣꯏ ꯑꯗꯣ ꯃꯍꯨꯗꯤ ꯄꯥꯟꯗꯦ ꯇꯤꯟꯕꯨꯝ ꯅꯥꯄꯨꯝꯁꯦ ꯅꯣꯟ ꯄꯣꯏꯖꯅꯁꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯗꯥꯛꯇꯔꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕꯒꯤꯗꯃꯛ ꯗꯣꯛꯇꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ